TOMTV bo me tabiri ba puna mapu tarang nokchuri ngasi adong gi damakta musical reverberation khudol tamjagadori basi Valentine mari ledana khudol tamjagadori bani adong gi guest Jena Khumanthem khudol tamjage punna me taminasi ahan maktada TOMTV gi maiki digi Jena bo tarang nokchuri TOMTV bu yeng birwa pum mayam punna maksu Jena ne kai kumna uchai yam nungai Jena khoi wari su yam nungai na sanaminasi wari sanadrigi mangoina na ahan boina Jena gi kwai hit chat khiba hoji hoji mayam na kwai pambiri ba isai nushi khamande tawri ba isai hai ba isai asi akhoi tajaba khoi bhabok singna documentic penjada ba haipam khangda ki maong wakhal mayam phaubi thamoida ada Jena ta su phaubi bra kanan ibira khibno mada su thambi isai se aigi babagi mamanaba kaka ke shorchane ibi besai ne aduga dakim iromna magna shurpan bi besai ne ai myam da mateng am khudol tamjage nungshi khangmande nang se kanmali nangi thamoi nungshi khangmande nang se kanmali nangi thamoi ai bu yamna wahali Haukraba thaudok ning laga mamshilak legi lambi mamshilak legi lambi khang da warashu wakat fam leitaba aina kanada su wakat leroi lamhen bi thamoi ni khanjarangi singthasanu pirang maning tamna warak chaba ngamdraba thamoi se huni khanglo dabana nungshi babu nokjeru bani thamoi se penami nokshe loyo haina tamlam lamale thagachari ham nungai je Jena ataba khoi tajariba khoi viewers ni isai je ta matamda thamoida khoi gi feel yam nungai taba kari ma khara sum phau hanjan na tajaraga su tari gai penai trabai sai edu oijare adu Jena na sapi ba matamda kari phau bi isai je sakpa matamda hana akhoi ai pokpi ba ai imana mai sigina si haidi magi aina di khangudre yam manung hanjina khangudre magi mayek sigi meaning se duna khomana sini sumai haigadabani si matang si ma mi ma se thamo yam karaga adu maina mana wari se hapet chamlapa ma libi yumda tumina ma matamda aduga adu mai taraga sakhi adu hoji di sa matung na mayam na feedback mayam su pibira amgani adugi matangda kari haibini yam nungai jaye aigi mamang da su aigi sai mayam ma laijakre aduda sumaina mayamna yamna aibu thagat piba aibu nungshibiduna phajaba comment me am pibirakpa ayam nungai jai me ambu aina amomta oina thank you haibu ngamjadra su ngasi TOMTV gi thangdagi TOMTV gi matengdagi me ambu aina thagatpa phonuk chari yam nungai jai thagachari adu khoi so se mapung phana haudok chaboina akhoi Jena gi pongna famlamdam ima baba gi ming ichinau kya subi hoji hoji kari hona biri haibna singbadu nama khoi khangse ki thambi ai moirang kampu mayai laikai de pokchabane aduga aigi babana Jiten Khumanthem Jiten aduga aigi pokpiba imana Khumanthem ongbinenji ai ichinau mari ne aigi ibung Janek aduga mathang ai aduga ai inaupa twins Josh John akhoi mari Jena na khwaidigi Jena na sakpi khiba isaida khwaidigi pamjakhiba number ama lokhat piraga khatang sangtakna khudol tambi wai thamsak aina isai mayam amadi sakcha khre ado mayam mark aina sum ngangba nungai jaba haitare ai khudol tamjage isai se ai kabo benga sakmina jagi bani ado matem khudol tamjage pe manang bunne tabaro hairi se aina haibawa do yaru kaidoge Tamu nang nanik hairi warido aidi hujiki dia bangam kiroi min haide suk tatade min haide sung in inde min haide suk tatade min haide sung in inde pe manang bunne tabaro hairi se aina haibawa do yaru kaidoge
tamo nang nanig hairi warido aidi hojikidi abangam kiroi yam nuaise akoi yam leina sakpi ba isai yam so biram ga haina su thamjage yam nuaise akoi ge valentine ga mari ledana akoi yembiri ba beer sing da Jena gi thamoi gi oiba nungi oiba wahi khastang koi beer sing sta thambi valentine ga mari leina yengbiriba viewers singda Jena na haijaning badi leshabi pakhang myam amsu punamak nungshi waithung minaro haijaning yam nungai thagachari koi debate asina lakpasida punamapu koi afaba punama oibiro na thambiri basi Jena thagachari thank you ado Jena hoje koi isai sina kitang hena singer unaja base koi viewers sing na wari utai sababudi isai sina hena khudol tammi han bana phai haibe comment feedback mayam pibire ado ngasi Jena pudura lakja basta he nei isai hena khorang ngai biram doine ado isai ama mo ong lokhat piraga khudol tambi khudol tamjage valentine day ga mari leina na aina mamang khadi kuire si valentine day numita mayam da release tok jaki ba isai ne matek am khudol tamje kalbo wa kalsina forek le loy naidraba nungshi ifut sina nangi mangla punsida chatli banungshi ipakta kangau nere nangi wakalda buduna chatlo ha 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 nangi nanakta ha 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 malangi shahungumna thamoigi laikol sida satli nangi nungshi belaika fana nungshi ning chomli nungshi nangi wakalda ha 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 satli thamoi nungda nungshi ba nang tabu thank you Jena ko isa gi sahi kya degi di isai se sakpa hobi rakhi bano pi ngai degi sum pambi rakhi bra natraga ima baba na isai se saning badegi sakpa obi rakhi doi ra kamai tong si singer mo ra poi matang se masi kamai lak pi gi ba che se angang oi ngai matam da adum aina gyan tak bada baba hoina isai se tam halaga dum lairame aduduga moina isai se sakpa yam pamba aduduga adumai toroga isai se ai mingoina panjarabada aigi hanba oja hamom sadananda da pubiduna aise isai tamba hohanbire aduduga makha taba oja assemble mola aduduga oja atei atei myam su tanaraga adumaina toroga isai se tame eche ado isagi gyan tar aba matungdadi kana inspire tawjaraga singer ma khoi iramdam gi pamung leiraba singer am oinung phau ki honar ki bisa kana ho inspire ojaraga di oraki Jena gi dadi aidi che pusparani isai se yamna pamjai adum angang oiningai da su tar e aduduga aju che dawna isai sakpa nomdi ngamna phona jage kaina mane khale ado punamakki credit se kana da bibini Jena gi aigi di aibu support tawbiriba aigi baba mama amade aigi oja sing da pijaningi Jena na khwai diki khoi gi ahamba mayan masak khangbi ki ba isai madum tang khoi kudol tam biu have some khamsaki hoi aibu mayam na aigi video music video album aigi chabada thumdong maliba hariba isai sidagi mayam na aibu kitang aigi isai yengbiba tabiba hobi kin aina khanje isai se aigi ibung eke yangoi gi music compose makhada sakchabane oja khadem imogi mekta khudol tamjake chabada thumdong malaba fajakraba nangi na saktuda ngawidaba kanano sakloidaba kanano ngawidaba kanano sakloidaba kanano ngawre ede nangona ngawre piro nange thamoida ingona piro ngawre ede nangona ngawre piro nange nungsiba ingona piro Jahida kai de nungsiba thamoi anigi marini kushem na semday nungsiba mahausagi kudoli kudol huduna pukiba aigi nungsiba mahud shilamu nangi nungsiba huduna pukiba aigi nungsiba
shiba mahut silamu nangi shiba ngaure aide nawanda ngaure piro nangi thamoida ingona piro hagat chali ado Jena khoi Jena na akhoi Manipur film industry da akhoi film ge heroine in act to biyo na haibi raktar di atraga karamba hero na khwai de hena Jena na parga di pakni kan khanbi baza Jena gi wakhalon da kari phobi kar mai lebi habe do madu su khoi khangjabe tan cha do logzage answer se khoi ngatang khak break am lor matung da khora na khoi ngai jage viewers break ma cha ta lumina se Iramdam da fangba polam singna iramdam asimakta da sajaba kangla gi polam sing fangbiragani luhong panthana lakpada miyam gi damak leizare leima kabo loinana luhong bagi yakhanaba discount su izari akupa marol gi damak contact obu 8131877217 natraga 9612056941 kangla kabok chabiyu yamna hawbani kangla leima kabo break ki matung da taram no mok chari yam nungai je Jena khoi ngasai gi pakhum do khoi viewers sing sina khorang na kari khumak toi no haina ngai jari ne ado Jena de ki pakhum do khoi tajarage khumbiyu wahang ngasai hangjagi bedu khoi gi film gi act to biyo heroine hairak targadi Jena kari to bigani habdo han haibi che ai oina di film se ai oina di pamdi pame adubu asum aina di isaini hena pame aduduna kitang ai tandoy male isai se na sum chacha ge lecture ba hoi acting gu mase mayamna haibade yamna lui gane hai aduduna ai haido mandaba ado luba da wa pham sin na thairaga isana di kari phaubi ge pambi bra ama di kumjagre sprint backer carbon ni ga toba ama togre ado karamba hero ga di khwai di pa da pakchani chemistry se kana ne chanani kaina ga Jena wa kan de kan bi ai oina di loimak kuma phang ai ga kumina ba phangjara ga dam nungai ni ne khali yam nungai je punamak akoi art ki lamje sangjal ro ga di punamak chana na bhona ba ga ngam gani hai ba gi wakhalo lebi du su yam thagat perform nuk cheri ado Jena akoi singer ona su oibiri ko music lebi ado punsi da isana atopa hobby sing kari kari to bi ha na di khanbi ge lebi ge aigi harga di isai da dum khara mari lena ni che ai ko ai hobby se ai guitar khong ai se sapa khotpa dum pame aduduga gas band da isai khara dum sana cover toraga sakpa khotpa adumaina khara pamjai aduduga music composer ama oinaba kana hona jagena su khanjai hoi yam noi je makha ta na mukka su khoi isai amatang khudol ta biu ha su thamjake khudol ta bi isai se agi bung Amarjit Lauremam gi music direction makhala sakcha bi sai ne da ajani thojage mek ta khudol tamjage thamoi ama pali pithok na ba thamoi ama nangonda mikup ama amuk te yinglam ko Second ba lam lan ba ngai khu amukta mi macha pangu ba ngai khu amukta thamoi ama pali pithok na ba thamoi ama nangonda ngai khu mukta hai rashu ngai bayab ngai thoke marau leiba natore ai su matam pamujai ngai mukta hai rashu ngai bayab ngai thoke marau leiba natore ai su matam pamujai nang hai ba khudai ai su hekta magyanjare nangi apang ba khudai I should not tung ilagni nang ay kang naratin na say hi bani nang ay ko'y naranong si na say hi bani
Shakhinba lamlanba ngaiku amukta mimacha pamuba ngaiku amukta. Thank you and wise hauji khoi ge Jena na su thambi kre music composer mo ojani future da haibi gri hauji kadi madugi plan to biba hauji leibi raga di madu khastam khudol tam biba ya bibra hauji ki hoina di kaishu thoidokpa di leijade ani music kuma macha guitar hoi semga chaba adugumba di leije aduga isai hoina di leijadri isai wena sakto pudadi he thak tajari ba oiba matungda khudol tam biu haijara ke mathang tanja jabada makha tajara poina Jena akhoi gi future da akhoi gi mayam ma mathang mayam am soi birak kidori ko ado hoji isai chatpa matam sida Jena ge khudong thiba nuai taba kari yaubi khibige akhoi gi yengbiri ba babok sindegi oiro lambi lamkhang da bo oiro maduda thengnabi gi ba awa nuai khasita share to biya birakadi to bi nuai taba haragadi isai sengai matamda akoigi stage matakta ka khatlaga akoigi nupi macha am isai saine haibagi kemta respect to widabida maide paisa langjanbi aduduga amuk paisa am pisalani amuk lokthoni adum hanjana tawba adugumba se yam nuai jade isai sakpada yamna thamoida yamna pendaba manne haijaning aduduga yam nuai ba mikup haragadi ai isai sakpa matamda mayamna crowd mayamna yamna haraubiba aigi isai bidu tabibda yamna adugumadu yamna aingonda yam khubaka khubira fa aingonda yam nungai ba pokchai adu yam chumi artist ki di khoina tawjori ba mayam gi khazitang orabasu aing ba kaya khangaga amam atheng ka da chacharaga khona jari du da khazitang oidu respect pibirak pa penbirak pa dubu artist ki khwaidagi penbi pani habise su thambiri yam nungai jai ngasi akhoina Jena da sai khambirak khiba mayam dagi sahogdaba mabok singa pelhogdaba mayam su lebiram doini madu khoi subsin jaraga ngasi TOMTV gi maikai degi tanja adu bizage isai amtang khoi bihar sing da kudol tambi sheshe aigi oja nares takhel mayumgi mahana shurpan biraga thain aina isai competition me amada sakche ke bisai ne first su adum laujare si sai sakpada ai mate amtang khodol tamjage noma lakini numa soidana lakini nungsiraba yumsida karigi kaphauri ima nangna laira khangpo nungduda napari namu kauraduna laira khangpo nungduda napari namu kauraduna numa lakhini khwangchet machi langduna ngairamu napari halakpa panthawi kharai thongaluda pina bero nacha singda pina bero nacha singda hanbalai taba thauna kaya numa lakhini thagachari khoi tajabada gi matik thamoida karigumba khradi faujai yam nuaijai yam laibak phabasu oijai ngasi Jena na imanga phambiraga aina isai sakpa taba phangjabasi ai ge kwai de level phabani chise ga su sumaina wai sana phangjabasi ai sam nungai jai thank you makha ta jar poina Jena gi isai se akoi gi sum atappan hena pambibra arang hena pambibra isai sum koi gi hena he tajab ningba kai bi isai ne hena sum Jena gi isai je oigalle ado isana di karam hena pambi agi oina di agi di atappa isai adudagi Hindustani classical music sungumada tawraga lakche adubo matam sigi aina su sahi angang oibanina matam sigi chanabi da yaujaraga isai se arang ba gumana hena sakre adubu agi oina di
atapana hena pamjaraga haujare matam sigi chananaba honabada arangboina sakhiba mane ado hoi huji ki trend de atapada mu lakpi re ko ado mayam se su hena aduna hena chu sanna bra kaina su hena su khanjai mayam ge feedback ta su soidam ki lakpi ram gani hena su thamjage lak chumbi bra hoi atapada hena atapoina atapa oina sei sakpi benena chanai kaina haibirak pasu yawe ado koi jena na khwai digi arang ba sakpi ki isai se masdai se khwai digi jena sapra nuai jaki ba masikar misai obigi madu kudol tambi bi ha hoi datoni haibam gi amaki music compose makhada sakchage bisai ne matem kudol tamchage ngay khu mukta de ngay khu tap thâu sao gật khi nu hana công nâu hana gum le công nâu tin nâu punshi chupa tin nâu tập khu ding mag ahan ba da loi na hay rồi hanjin hot na raga hay dat ni tàu rụp khu đinh đơn ninh với sung cái đặc là đi ngày hát tăng tóc lấy cái hoa khơi buộc ninh bớt tha chân na ba hai rong na ba ít say đum sexy giấc gối đum sassy hay ba hay ta ba nung ai đã lôi đây la 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 tông nu dung mai đất tông nu kalu makhoi gisu kalu matam na dung puja rakni kansi tung gisu karadang nishagi ipak tengau nu nalai tokli basing nakhoi nupi anga gisu kalu nupi na suran nom la pamja chake khali bakoi ikai ba fauda bara aduguna lebe mahuta mateng pangnu isay dum saksi jagoi dum sasi hay ba hay taba nunga da loire la 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 Agachari am nuai je jena ahoi singer am ojabada khogi changdraba yadaba magi quality haidar magun je jena gi wakhalon da kari ne haina dekhanbi ahan bada ain hygienic body discipline se yam maru oina aina khanjai aduduga isai habasida mi amana hekta sakning haiduna sakpa yadaba mapuna pithorakpa khudol amaga loinana tawgadabone hoi ball quality masi yauktragadi ka hoi masi yauktragadi kitang sesakpada kaina tawdu mande aduduga simasu yamna maru oina hygienic ai wakhalda ado huji enkhalakliba singer singja hoigi khoi jena gi junior sing da haitare ko kari khoi message advice bibiling baleragadi tanga tu pijagi haibi isai loina sakpa hai aigi junior sing noba tholpasing isai loina sakpa hai aduduga discipline haibsimadi adum matam pumbada ai isaga sagona haninge haitare aduma haijaning yam chumi ahoi message he kan gadi kala sum chakhidana hoi punamak adum hoi awa pumda dum eminrakaduni nomadi hoigi masigi fajaraba koishalaga thamamiba hoigi hana ojagu myam thamamiba singse mangjalakadoine hoi jena ado ahoi punsi sida jena na hoigi iramdam gi damakta tawge khanjaba leibiragadi kari ne haina lokhapi khanbi aina iramdam gi damakta kainoma tawjaba phangagadi aina tawjaning ba hairagadi nupi singda aina haijarage nupi singda fidget setpa matamda kitang akogi maitai haibasi oibanina maitai macha ma oina kitang maitai sengakna chatpiraga adumaina iramdam da kitang ima lebaki kitang mai kitang oijanaba nupi singda koi firon setpa fidget leiteng sida kitang injection yamna aina adumaina aduma phangtagadi si ain hygienic mayamda hoigi traditional culture sibu ahoi tasengna ngakminna si hygienic jena gi si yamna phajaba hoigi wakhaloni koi nauraba koi jena na siguma wakhalon ama phawbiramba se
हाइनिंगाई लेतेना TOMTV की माइकई देगसु थागत पर फोंदोकचरी अखोय मतमसु टेंजलकपना अखोय वारीसु याम साननिंग इसे याम सानिंगबा अखोय हाइफम खंगदबदो ओइजरे अदुबु इसे याम तंगा खुदोल तंबिरामु हाइबसु थमजगे लोइसलकपदा मतमसु यामना लाइसलक्तमिना इसे मतेक अमग खुदोल तमजगे इसे से मजा सॉरी सेंजमना इबिबे इसेने मानसु सुरपान बिबे इसेने खुदोल तमजगे अम्बना थलगले अवाबना चाकलगले अइगी पुंसीगी सैहौदा असुमना सुम वहले निंगसिंहले मिकुपसीदा मालंबना यैरकपदा Kangfung kang dalil horedo Mamle lay chill nong violet Tha jamasu Lord kare Pun sise asu Hum tayo nare Layrang sulaynam Chendere Pirang nalahi Oy hore Punshise ai punshise nang yaudana hingamdre laptop tuna wang magum ichelamana kai bikre Macetara moi sibu samjin biru na khut magna Anau bayening hulhan biro hingan biro nung shibang taja masu lot kare pun sise asu tayo nare Layrang sulaynang chendere pirang lahi oy hore थागतचरी जेना अखोयगे मतमजु लेजद्रे को मतंगदा अमु खोय कुदोंग चाबा जो कोय जेना दि लौजरगा हाइजरगा अमु मयामदा कुदोल तमजगे मथंग हाइजरक जो सुसोय सोयदना याबियु ngasi गोइनदि जेना देगि सु कोय कारिनबा यातंग लौजगे अखोय TOMTV gi माइकै देगि चमनबा खुदो चांगतंग तमजगे थागतचरी TOMTV बुसु थागतचरी जेना ngasi गोइनदि अमुकसु हना जेना देगि सु कारिनबा यातंग लौजगे थैंक यू जेना viewers ngasi गोइनदि म्यूजिकल रिवर्बरेशन खुदोल तमजबगे तंजा मिकुबसिदा लोशनजरे मथंगी एपिसोड ता अनोब गेस्ट समु पुदु लाक्जगे नुमितु फावबदि पुंफमदु फावबदि कोइ पुन्ना मुंगामिनसि अमुकसु हना काइनबा यातंग लौजगे थैंक यू